Operation Chathanaba Tamenglong gi Mapham Ayambada police Chaithoktuna Leikhre. Abon mai mihat ki case NIA da sinanaba se thakre. Politician amasung social worker Athuan abon mai faduna pukraba tungda mihat thina hat khibada senaba sing fananaba Tamenglong da thomjin khiba masing yamlaba police personnel singna district asigi Mapham Ayamba area da domination tawba loikhre. Mapham Ayambada personnel sing Chaithoktuna Operation Chathanaba gi damak mathak thongba singi yathang ngaiduna leire. Thajaba yaba mafamdagi phangba pauna hai Manipur Police ki additional DGP amana lusingba masing yamlaba police personnel sing adu mathak thongba singi yathang hek phangbaga Operation Chathaba yanaba makoina tawgadaba amasung tawroidaba thabak thoram singi poram yathoktuna khanganba haukhre. Manipur Police ki IG Zone 1 DIG ani Imphal East District ke ASP and Herojit Thobal District ke ASP Tamenglong District ke police personnel sing amasung mga suba Manipur Rifles ke CO Madhuni Mai Special Commando ge in charge Thoksom Krishna Tombi amasung masing yamlaba police commando ge personnel sing haujik phibam semduna leire. Masigi chu mathakta IRB ge personnel kaya marum amasu sangsin-duna matik saba police personnel sing Tamenglong District Headquarter da leire. Mapham aduda mathau tawriba personnel amana pausi asida phongdorokpagi matunginna mari leinaba authority na thabak haunanaba ingit hek pirakpaga khudakta Tamenglong District ke mafam pumnamak Operation Chathanabagi thaurang pumba sem saba loire matamga chunaraba khusu khulai kaya marum loinaraga commando gi personnel singna karamba matamda higher authority gi yathang lakadagi haibadu ngaibada awabo oinare haire. Police commando gi personnel singna pairiba matamga chunaraba khusu khulai singge manungda nauna thunglaba makhal kaya ge bom kapnaba nongmai sing lethot bom kapa yaba makhal kaya gi nongmai sing yamna sana chatpa amasung palhaningba mafamda palhanba ngamgadaba afaba makhal gi sniper rifle kaya marumsu loinare. Amaromda athuan abon mai mihat ka mari lenana semkhiba JSC na taliba demand singge manungchana case asi National Investigation Agency NIA da sinanaba Manipur lenga ki maiketagi Home Ministry da iba cherol tikre. Special Secretary Home H. Gyan Prakashna India Government ki Ministry of Home Affairs ki Special Secretary Internal Security da thaki bacheroladuna makata na hai athuan abon mai asi tha asigi kunithoi gi ayuk pung 13 minute kunthra taba matamda Tamenglong headquarter da leiba Apollo ground dagi NSCN IM ge Kader Singna phaduna pukraba matungda hatlaga hundoklam khibane mahak Jelyangrong Baudi Assam Manipur Nagaland ge President Ayambada natana hauze advisor oina su thopuri ba misakne misi asigi matangda abon mai gi masanupa arari abon mai na thangalakhiba complaint amagi matungina Lamphel Police Station da FIR ama register tawkhe adubu case asi thokdok thokpham oidiba Tamenglong Police Station da transfer tawkhibane. Abon mai gi asi bhaksang numit adumakki numidang wairam da Tamenglong District ke Tamai subdivision gi manungchana leiba Palong khulda sina phangkhibane. Thawong asi NSCN IM gi kadarni chingnaba miyoi singna chatharamba yabagi oithokpa leibana case asi NIA na paibana matik sagani haide. Maram asina Ministry of Home Affairs na akanba mijeng changbiduna FIR case asi NIA na paihanbiyu hainasu cherol asina makata na haiki wathok lanthok barakta Tamenglong gi DC amasung SP thangdokre Jelyangrong Baudege hanagi President Athuan abon maibu lainga ki go to hills thoram pangthok phamdage phaduna pukhraga hathibagi matangda Tamenglong District ta wathok lanthok chauna leiringai cherak asida district asigi DC amasung SP transfer tawkhre. Mahak ta sunatana IAS officer taraga hundoisu pham hongdok hongjin tawnakre. Order asigi matungina Tamenglong District ki DC oramba Armstrong Pamebu RDNPR amade MSRLM ge Special Secretary oina transfer tawkhre aduga Kamjong ge DC oramba Hangyo Warsangbu Tamenglong gi DC oina hablakre. Manipur lenga ki Department of Personnel and Administrative Reforms na thokiba yathang amagi matungina wathok lanthok nangkraba Tamenglong District ki SP Mohurle Sandip Gopal Das IPS mafamdudagi thangdokraga SP CID Technical da transfer tawkhre. Tamenglong District ki SP oina Anupam IPS na khudaktagi mathok tawba haunaba khangankhre. Athuan abon mai mihat ka mari leinana semkhiba JSC ki maiketagi Chief Minister da tha asigi kulumdoi da pisinkiba Charter of Demand manga yauba memorandum amada hairiba district asigi DC amasung SP asi thabaktage suspend taunaba taksin khiba Leikhre laingak na thokiba transfer order sing asigi matungin na
Manom Singh Horticulture and Soil Conservation की Additional Secretary Joseph Paulin Kamson na Ferzol की DC Kengu Zuringla na TAN Hills की Additional Secretary amadi Trade Commerce and Industry की Director oina thawpugani Paurem Pravin na Additional CEO Melenthang Tele na Joint Secretary Finance Vigilance Yumnam Rovitana Bisnupur की DC Arambam Valentina na Cooperative Society की Register M Bikram na Technopol की DC NG Robin na Texas की Commissioner amasung MSCV की Managing Director oina thawpurgani Loina na Ahanthem Subhash na Thobal की DC Rangnamai Rang Peter na Kamjong की DC amadi Krishna Kumar na Ukhrul की DC oina thawpurgani North East Civil Service mai paklaba mapan की manung da taruk na Manipur dagini Union Public Service Commission na lowa kumja 2020 की Civil Service Examination men da awang nongpok state की oina candidate mapan mai pak pagi manung da taruk te Manipur dagini lemhauriba ahum madu की manung da Tripura dagi ani amadi Assam dagi ama yaure isa da laijariba wakhal loksing adu khangna pandam thamse naidia Library and Information Center Kaksing na lepta na satharagliba Special Sunday ge Chamri ga taramathoi suba episode ta ngarang center asige auditorium da handak ta UPSC na lauba examination da All India ge chamaga marifu suba rank ta lakhrabe Waikhom Naidia ga unaduna wari watai shanaba interaction session na pangthokre ngarang gi session adu da library asige VP M Kunja Bihari Singha Diet Kaksing की थबक तकी पोथारब प्रिंसिपल एन बिरामंगोल अमदे नाइडिया की अपोकबो वाइखोम इबो तोंबना थौरम मपुसिंग ओइने सरुक याखे ngarang की थौरम अदु कक्सिंग की अकोइबद लरिबा महिरोइ चामगा निफु हेनबना वाइखोम नाइडिया गा वाहुंग पाखुम कया तौनखे W नाइडियाना अंगांग ओइरिंगैदगी पुकनिंग की पालेफम लैतबा मतम ओइबना पांदम यामना थमगल्ले अदुबो अइखोइना इसादा लैजरिबा वाखल लोकसिंग अदु मसक खंगना पांदम थमसि हाइखे CM na mai paglaba singbu pukning thogatkhre UPSC Union Public Service Commission na lauba Civil Services Examination 2020 da Manipur dagi mai paglakhraba candidate tarukpu video conferencing ki khuthang da Chief Minister Nongthongbam Birena pukning thogatpaga loinana thagatpa phongdokkhre MLA taranithoi gi case Chief Minister Nongthongbam Birena luching balaingakta Parliamentary Secretary oiramba MLA taraganithoi disqualified taunaba Karong Assembly Constituency ge Congress MLA DD Thaisina Supreme Court tharakiba writ petition gi aroiba hearing October 19 da chatharagani haire aroibada tabiriba pumnamakpu thagachari